Bir Tikendrajit International Airport ki maming Civil Aviation Ministry ne sakang lamdren akoy na Bir Tikendrajit International Airport se thona ba 2019 gi August kuntarokta Manipur State Legislative Assembly na masi warep lawraga masi Civil Aviation Ministry da tharamdre habigi policy Sanga Express thame aduna hawjik su makhoi gi onadi Imphal International Airport na lady Bir Tikendrajit International Airport na lady hadana lo amorom da khoi le mayam si bara hengalapgi maram si route si masing yamak taba haina hangdoktraba dagi flight paibagi masing hengat handrabadi khoi automatically maman hengat kani haibu humsu le adubu nansi ada Civil Aviation Minister da pidana khoi Imphal Guwahati ji lupa lising 3 tagi helandaba kaina haiba lupa lising 3 da paiba adagi ama makhani da paiba matam yawi adagi khoi Air Express adu lepani haina nan tawgibudu lepi dana haibu humsu le aduna khoi flight che chattaba yadaba ana lengi oiro nataga lai su tambagi oiro nataga exam thabagi oiro chattaba yadabani aduga khoi tawdaba yadaba mayam so aduna khudak tawda yadaba lising kun manga na han jobo kun ma thoi yobo mayam yawre aduna Imphal International Airport si Bir Tikendrajit International Airport maming olam da wafam aduga flight phi fam se sai dadi kare fam thabiningi bobo masi akoi gi akoi crisis da khudong chaba lobo haibdo aduni ahan mong pre sumain thamjage Manipur gi leiba akoi tangdu leita daba amadi koi way out si akoi meitei furup especially ko masi akoi makha da chatpada lambi highway da assist to ya daba amdi ato to mafam da chatpa ya da only akoi option lai si kaino da buyer da chatpane ba like kaino aduna masi it's a big akoi business kaino da khudong chaba loba opportunity akoi conflict zone da aduga masigi kaino singsia akoi meitei furup sing sidagi akoi masi chat to ya daba kaino sing chal lani masi ana ek yor ko natraga emergency ta da masi ticket to kaga soidana cha ani bai hugor ku kaga paisadu lising kun pisun kunthra pisun masi lairiba praja sing soidana chala doni hairaga masi monopoly si sanaraga akoi flight ticket singsa haidi kaino toraga akoi moment tanghalaga soidana masi di akoi ticket singsi lairiba praja singsina ka doni haibagi moi akan mo wakhalo lam lai khramni na masi da opportunities low ne ba opportunity low ne ba masi kaino sida why not from Mizoram daina kaino Guwahati paiba natra Mizoram daina Delhi paiba flight ticket maman kaido ba hingatrino natraga Guwahati to kaino Tripura paiga Guwahati to Mizoram paiga Guwahati to Delhi paiba flight ticket maman kaido ba hingatribno masi jo khoina khanbam thoeba aduna Manipuri oiba kaino da conflict zone amri chatpa yadre khangaba masigi way out leitre khangbachida khwaidagi masida ngakningai kainodi akoigi masida khudong chaba lawni da lawri base masisu leiriba government amdi ngasi policy holder masi pai bising se masisu moina khangaga